Loyalam E-PAO tabiri Dimapur Hidram Susmitana Numidangi Pau Pizari Ahamida Padu headline. FIR kaya palabasu miyamgi yai fanaba thabakti akiba leitana honakigani haina chachendrana fondorakli. Chahi ahumgi matungda Imphal Dimapur bus service Ngasidei Houkhre. Naga taruki miha justice phangana bahona drabadi asiba sing lengak pariba singi yumda thinjinbagi tabak lakani haina village chairman fondorakli pausano na pijari. FIR kaya palabasu miyamgi yai fanaba thabakti akiba leitana honakigani haina chachendrana fondokhre. FIR kara panjarabasu miyamgi yai fanabagi thabakti akiba leitana honakigani haina campaign for just and fair delimitation JFT ki convener Jitendra Ingomona fondokhre. NRC hana update tawraba matung lamdam asida census pangthokpiyo haiduna khungjang changsiliba JFT ki convener Ingomoni mathakta Porampat police station gi osnina FIR ama register tawkhibaga loina ngasi ayo pung 10:30 gi manungda police station asida masala naba notice ama thaduna khangan khibagi matungina ngasi ayo mahak masamak Porampat police station da chakhibaga loina Imphal East ki SP ga wari sanaraba matung pawmishinga unaba amada wafamasi mahana fondokhibani pawmishinga unaba adu da Jitendra Ingomona hai ngasi police station asigi makok thongba officer singa unarubada police ki makedagi miyam gi oiba thabak ama chathaba matamda violence yauduna thabak adu pangthokpina ba amadi yariba makhai police station singda paw phongnaduna pamdaba thodok sing thoktanaba ekhoi khudimak honaminasi haiba wafam thamlamki adumoina mag JFT amadi lamdam asigi miyamna su NRC update tawraba matung census pangthoknaba haiduna changsiliba khungjang asi yamna democratic oiba mongda changsinduna laklibani loinana miyamna taliba dimanasi manipur gi ihau furup singi yaifanaba thabak ama oiribani haiki office sing sholon singkhre JFT na state amadi central lenga ki loisang boycott tawbagi khungjang lauthokibagi matung inna lenga ki loisang sing solon bagi khungjang changsili ngasi su JFT students wing gi thomi singna Thobal district ki DC complex ta leba exchange social welfare waste and measures department gi office sing sholon singki Kakching district ki oina Waikhong da leba Waikhong SDO office su sholon ki Imphal East ki oina Sangai Pata leba sericulture officer mafam adugi mera paibi singna ngarang solon singki hari JFT students wing na changsiliba khongjangda lenga ki official amadi staff singna su sagot piu hairakli amaromda JFT students wing na Thobal district ki DC complex ta solon magi khongjang changsimbada SDO gi staff kharana house ticket kaktuna matam lelamki hari Ngamkhai da ningthina sambal khadriba makhai safaba lebak ama ohenba ngamloi haina Home Minister Amit Shah na phongdorakli Ngamkhai gi saruk singda ningthina sambal khadriba makhai India bu safaba lebak ama ohenba ngamloi haina Union Home Minister Amit Shah na phongdokrai Bangladesh kaluna bangam khai sambal khana bugi matangda kayarak hana lampina ba haibada West Bengal gi hanagi Chief Minister Mamta Banerjee na yakhidaba maramna Bangladesh gi mitop kaya lona changsilakhibani kumjali singani Taramari dagi hauna border security ki mapangal kangkharana ba ekar listing amaga chama kunmapan pak chawalam sambal khana papiyu habida Mamta Banerjee na yakhide Suvendu adhikari na jingbat lengak leraklaba matamda lampirakpadagi BSF amasung SSB na ngamkhaida sambal kharaga ngamkhai ngakpagi thorang paikhatpa haurakpani chahi kayagi mamangdagi ngamkhai ngaktuna lariba SSB hairibasi political organization date adubu West Bengal da Chief Minister Aramba Singna border force ki thoram amatada saruk yakhide Pakistan amadi Bangladesh ka lona badalari ba kilometer lising taruk shangba ngamkhai gi sarukta smart border project paikhat pa hauragani haina mamangda Home Minister na lauthokpa lekhrabani BSF na sinduna pangthokpa thoram amada saruk yaraduna mahangna hai smart border project pakhalabadi ngamkhai wangmadagi mitop amata changsilappa ngamloi haina su phongdokhi Haurafam karoi dabani Manipuri ama oibagi chokthok chagadabani haina CM na phongdorakli Isagi haurafam kauthok tabaga loina Manipuri ama oibagi chokthok chaba pokadabani haina Chief Minister Yumnam Khemcha na phongdokrai Japan da State Livelihood Empowerment and Entrepreneurship SLEE gi makhada skill training tawrugada ba miwi tara taruk lamthabugi thoramda mahana wafamasi phongdokibani Chief Minister Bangloda pangtokiba lamthabugi thoramda mahana hai Japan da leiduna tongan ba hiramda skill training tawrurabasu matam pumnamakta Manipuri ni haiba kautholoi mapa lebakta leiduna top culture amadi tradition ga samnaduna leirurabasu isagi saktam matam pumnamakta thawanagadabani Singapore gi matangda paladuna mahana hai apikpa lebak ama oirabasu South East Asia da
per capita income khwaidigi wangbo lebak ama oiriba Singapore gi miyushingna matam pumnamakta makoi Singaporean ni haibagidamak chautoksei Japan da training tawrugadaba singda CL gi mating pangnaba thorang lokhole haina su phongdokhi Chahi ahumgi matungda Imphal Dimapur bus service ngasidagi Houkhre State asida kumjali singani kulumdagi me ahumdagi tholokhiba kanglupki irang asina maram oiraga National Highway to Imphal Dimapur lambigi bus service Chahi ahum hena lepluraba matung ngasidagi amuk hauna passenger puba busing mathok toba Houkhre Transport Department ki meeting makhada khumalam pakta laiba ISBT complex ta pangthokpa nauna bus service hawdopagi thoramaduda thanga SG MLA T Robindra Kairao SG MLA Rameshwar Kumbi SG MLA S Premchandra su saruyakhi ngasi ahanba bus service hawdopagi thoramaduda bus ani amadi winger manga Guwahati gi damak maitai yauna tongan tongan ba phurukki punna passenger chamaga kunmanga tongduna Imphal thadokhi ningsing be yabadi handak Chief Minister Yumnam Khemchana Kangpobi de chakkiba khongchat aduda Chief Minister amadi Deputy Chief Minister Nemcha Kipgyana Samphal Dimapur lambi asida miyamna chathok chasin tawbada ayat apan oheloi amadi bus service asi amuk mathau tawholagani haina lauthokibagi matung ina ngasidagi bus service asi chenba hokibani Chahi ongi matungda ngasi Guwahati gi damak bus tongduna chatpa yaukiba passengers singi maikedi nungaibasu phongdona rakhi Nagataruki miha justice fangana bohona drabadi asibasing lengak pariba singi yumda thinjinbagi thabak phibam lakani haina village chairman phongdorakli Konsakulgi Nagami Cham Taruk Lailon by Faida Cookie Singna Faraga Hatkiba Todok Aduka Mari Lenana, and I am Mio Mari Fare Hariba Asina, Justice Purapangam Loy, Nagami Cham Taruk Hatkibaki Justice Pangangadabani Haina Miana Junksliba Konjangasida, Langagasina, Kongsin Usinadana Laitolabadi, like Hidrabisingi Hakchang Adu, Langak Paribistingi Yumda Tinjin Bagi Pibum Lakani Haina, Konsakulgi, Village Chairman Adam Delin Mainat Houkhre. Konsagolgi Nagataruk Lalon by Fegi Cookie Singna Faraga Hatokibagi Numit Chamani Shurapagal Mari Lenena Joint Tribal Council Konsakul Village Amasung Tongan Balukkim Hu Singna Saruk Yadona Ngasi Asiba Hakchang Taruk Aduna Lairiba Rimski Mokta Pangtokiba Solidarity Meeting Prayer da Konsakulgi Village Chairman Asina Wakamasi Fondoladuna Makatana Haikibada Laikidraba Mio Tarukna Lairiba Rimski Mokta Numit Kudingi Laktuna Justice Pangangadabani Haina Taksiladuna Lakibani Miharasigi Justice Pangdriba Pauba Asiba Hakchang Lokiroi Ngasi Pangtoliba Thoramasi Harau Nungaibagi Thoramnate Nihatina Hatuk Pikraba Nagami Cham Taruk Adogi Atumbo Wild Fangdabagi Awaba Pangdokpa Thoramni Miharasiga Mari Lenana Hausi Pauba Lelon by Fegi Chief Lalboy Kare Pigin Chingba Thangboy Kibjan Amadi Lelon by Fegi Maira Paibi Singh Fadri Miharasida General Singi Masak Maming Amasung Photoga Kodana Pikraba Pauba Hausi Pauba Pabangam Driba Karigino Mioi Ama Ani Faraga Miharasida General Bising Loina Fare Habit Yaroi Nagataruk Hatkiba Todo Sigi Matangda Justice Pangdriba Pauba Surrender Tore Amasung Kunjang Hangdola Hana Fundoki Indo-Myanmar border gi security de chauna singna baphiwam lakre hari India amasung yumlo nariba Myanmar lebak ani gi ngam khaiparing da hengalakliba emergency drug trafficking amadi refugee crisis singa sina maram oiraga ngam khaiparing asida akibat noma gi hengalakli haina agency singna report tawri yumlo nariba Myanmar gi ngam khaiparing da insurgency gi camps singi masing hengalakpa drone warfare narcotic network chaukulakpa amadi refugees sing India romda changsilakpa leptaba asina Security Agency Singda Achauba Singna ba ama oiri hari Myanmar Ethnic Armed Group Singna Control Toba Mafam Sing Chin Sagang Karjin Namadi Sun State Singda India gi lalhoba Sing Maru Aina NSCNIM NSCR K UNLFI amadi training base sing lady masina maram oiduna makoina chatharakpa cross border militant activities sing asina ahanba achoba singna ba amani hainasu security gi power sina phungdokli Myanmar gi hariba mafam sing asi lalauba singdi safe haven amani mafam sing asida cadre sing training piri arms smuggling tawbada natana attack tawnabagi plan tawraba matungda awang nompoki Arunachal Pradesh Nagaland amasung Manipur gi area singda ngamkhai lana laklaga cross border strike tawi Operation Pangtolbo Matung Iranaina based Hanki Haidi. Rims Hospital Senja Thumjagi Makol Oire Haina People's War Group na Houkhre. Regional Institute of Medical Science Rims Hospital Asi Senja Thumjagi Makol Oire Haina KCP PWG MC Unification gi PRO Jingkhai Nganmana Thadorokpa Cherolamana Maral Sirakli. Cherolasina High Hospital Asida Nomagi Khuchumal Saduna Thabak Tauriba Housekeeping Multitasking Staff Waste Management Singi outsource toduna CRED Koba agency amana manpower deploy tawri
ꯃꯁꯤꯒꯤ ꯕꯤꯜ ꯁꯥꯕꯗ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯅꯥꯔꯣꯜꯗ ꯁꯦꯜ ꯂꯧꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯂꯨꯞ ꯑꯁꯤꯒꯤ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯇꯥꯛꯁ ꯐꯣꯔꯁꯅ ꯊꯤꯖꯤꯜꯂꯨꯕꯗ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯕ ꯉꯝꯂꯦ꯫ ꯏꯪ ꯀꯨꯝꯖꯥ 2023ꯒꯤ ꯖꯅꯋꯥꯔꯤꯗ CREDꯅ ꯋꯥꯔꯀꯔ 462ꯒꯤ ꯕꯤꯜ ꯁꯕꯃꯤꯠ ꯇꯧꯔꯒ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔꯅ ꯁꯦꯡꯁꯟ ꯇꯧꯔꯒ CREDꯗ ꯁꯤꯟꯅꯈꯤ꯫ ꯕꯤꯜꯁꯤꯡ ꯑꯁꯤ ꯁꯦꯡꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ CREDꯅ ꯑꯃꯨꯛ EPF ꯁ꯭ꯇꯦꯠꯃꯦꯟꯠ ꯁꯕꯃꯤꯠ ꯇꯧꯈꯤ꯫ EPFꯀꯤ ꯆꯂꯥꯟꯗ ꯋꯥꯔꯀꯔ 462 ꯑꯣꯏꯈꯤ꯫ EPF ꯑꯃꯁꯨꯡ EDL IDꯗꯗꯤ ꯄꯨꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯑꯁꯤ 452 ꯑꯣꯏꯈꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ FIR ꯀꯌꯥ ꯄꯥꯜꯂꯕꯁꯨ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛꯇꯤ ꯑꯀꯤꯕ ꯂꯩꯇꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯅ ꯖꯤꯇꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯕꯁ ꯁꯔꯚꯤꯁ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯒꯥ ꯇꯔꯨꯛꯀꯤ ꯃꯤꯍꯥꯠ ꯖꯁꯇꯤꯁ ꯐꯪꯍꯟꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯑꯁꯤꯕꯁꯤꯡ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯒꯤ ꯌꯨꯝꯗ ꯊꯤꯟꯖꯤꯟꯕꯒꯤ ꯊꯕꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯚꯤꯂꯦꯖ ꯆꯤꯌꯔꯃꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫